Angaubada nongmai license pisin ba lengakpu JAC na waraudaba ngamde. S. Ramcharan. Ngarang singjamai ngakrabam leirakta Gurumayum Suraj Kumar bu nongmai na kaptuna hatpada senaba singjamai kendra da independent mirep oikiba Gurumayum Molikun bu athuba matamda phaduna cherak piu haiduna CC Higher Secondary School 2002 Alumni Association na Sanjen Thongda leiba school asigi gate ta khongjang changsinkhre. Nakalamoromda mihat asida chenariba Gurumayum Molikun Sharma pungni phuni pangi manungda phaduna chapchaba cherak piu haiduna misi asiga mari leinana semkhiba JAC na ngasi ngakrabam leirakta wakat mi phamkhre. Wakat mi phamaduda JAC gi advisor S Samcharana haikibada mihat asiga mari leinana semkhiba JAC na thamkhiba wafam lengak amsung mari leinaba maikeidagi chapchaba miyeng changduna thabakta onthokpiu. Molikun hariba mihat pasi hojik phawba thiba khangdana leiriba asibu lamdam asida leiriba kanagumba amatana mahakpu sangjafam pibiganu. Mihat pasi pungni phuni pangi manungda Manipur lenga ki Home Department na phaba ngamdrabadi akanba khongjang kya sangsilakani haibagi wafam thamki. JAC gi advisor S Samcharan namakhatana phongdokhibada mihat pa tamthiba nupa asi yamna thuna mihat pagi dandi phangnanaba ain gi paring naina chathanaba mahakpu phabiu pungni phuni pangi manungda phabiu haina ngarang diman ama lengak ta tawki. Angaubada nongmai gi license piba lengak asisu aikoina waraudaba ngamde Manipur Police ta mahak na pairiba nongmai asi phajin biu hairubada matam chana lokhat pidaba amadi angauba sigi makhutta nongmai asi asum loina raga leibasina lekai puna magna yamna pendaba yamna nungaijadaba wafam asimasu JAC gi maikeidagi phongdorli athuba matamda mihat pasi phabiu Manipur yamna chaudaba square kilometer 12 mukna konba lam asida Molikun Sharmana kadai waida lotpano haibasi yamna hai singlaba Manipur Police Department na thigat piduna phabiu hainasu phongdorli. Aduga topa paw amana rep tawki haina maral sibagidamak nupi duna nupa duda lupa lakh tara manga pinaba court na khangankhre. Yamna tanga thokpa thawdo amada maral leijataba nupa amabu rep tawbaki case ta senai haiduna sehi taret changna trial satharaba matungda senai court na lakh tara manga nupa aduda compensation oina pinaba khangankhre. Pawasigi matungina thawdo asida victim oiraba Santosna phongdorakhibada mahaki mama mapana nupi amabu luhongnaba sinki adubu lanthumgi matangda yenarakpadagi luhongbadu tokhi mamai thangda nupi adugi mama mapana makhoigi macha nupi bu mirol halle amasung luhongbagi apamba phongdorakhi. Matamaduda Santosna engineering tamlingai manung oiba amadi sirakliba maral adu mahakna yadabadagi nupi asigi imung manungna rape ki case charge tawrakpadagi police na mahakpu phaki haina phongdokhi. Court na mahakpu numit tara mangani judicial custody gi remand piki mahakpu 2010 da bail da thadorakhi hairi. Madugi matung nupi aduna macha nupi ama pokhi adubu angang adugi DNA test tawbada Santosna angang asigi mapa oipham thokte haina praman piki. Sahi taret ki trial satharaba matung 2016 da mahila court na mahakpu maral leite haina thadokhibani hairi. Madugi matung Santosna mahaki mingchat amadi career manghan bagi damak nupi adugi imung manung amadi nupi masamakta lupa lakh kunthra gi compensation pina bagi damakta kota haijaki. Tamil Nadu gi Chennai court na nupa asida nupi asigi imung manungna lupa lakh tara manga pina ba ngarang rai takre. Amadi Santospu sehi taragi manungda mahak maral leitre haibadu court na miyamda khangankhre hairi. Adubu mahaki BTEC ki drigi phangbagi khudongchaba adudi case asina maram oiraga phangkhidabada nungaitaba phongdokhi hairi. Aduga topa paw amana Bollywood drug case comedian Bharti Singha gi mapuroiba drug case ka mari leinana NCB na phakre. Bollywood ki actor Sushant Singh Rajput na leikhidra matung Narcotic Control Bureau na Bollywood ki saknairaba actor amadi actress kaya wahung pohung chathakarba matung TV show amadi reality show kaya da maming leirabi comedian Bharti Singha gi mapuroiba Harsh Limbasia bu ngasi ayuk phagatkre. Mahak NCB na pung kaya wahung pohung chatharaba matung da phagatkibani. Panbay abadi saknairabi comedian Bharti Singha su NCB na ngarang phagatkiba leikrabani. NCB na Bharti gi mayum amasung production office animakta ret chathabada ganja gram marfutaruk dasmik manga phagatkibaga loinana mahaki mapuroiba yauna makhoi animakna ganja sijinai haibasi yazaki. Tijin humjin basigi khumang chawshin ba oina drug puthok pusin tawba mioi amasu ngasi phagatkire. Adubu maming mathadi phongdokpa leitri. Bharti Singha asi television industry da phawrabi phagi jugai da saknairabi actress ni. Mahak hojik Kapil Sharma gi comedy show amasu oiriba miyamna yamna pamna yengnariba comedy night Kapil Sharma show dasu saruk yabada natana mahaki mapuroibaga punna Sony TV gi India Best Dancer dasu host oiminarami. Makhoi animak NDPS ki court ngasi puthoklagani. Aduga topa paw amana Activa huran ba maphare.
Honda Activa huran bamio ama kamando khutpu amana ngasi ayuk phagatkhre Kamando team asina Lilong Haureibi the duty tauduna leiringai da Activa 6G maroon color ama thauduna lakpadagi singnaduna wahung pahung tawbada huralaga porakpa gari oirambadagi phagat pangamkhibani Pharaba mio edugi maming AMD Azeruddin LS AG sehin kunmari apokpa AMD Alauddin kawi leifamna Lilong Haureibi awang lekai dagi ni hairi Mahakna gari si Lilong Jama Masjid mamangdagi huralakpani haiba khangba ngamkhre Pharaba gari ka konana makha taba wahung pahung chathanaba Lilong police ta sinakhre hairi Aduga topa pawamana leibak sida COVID-19 naba lak baudrama thoi yogadore COVID mayok nanaba central team sangsinkhre leibak asigi oina hokhiba pungkun mari da coronavirus case lising ni phumanga ka chani sukna mapan nauna thengnabadagi laisat asigi mahik changduna naba migi masing lak maudraga 10.8 manga yore haina lenga ki data da ngasi ayuk thadorokpada uli ngarang lising ni phutaruk ka chani kunthani thoi case thengnakiba dudagi khajik tangdi hanthare Miyoi chamga ka sungna ama laisat asiga mari leina na sikhibasi tharga hojik phawda laisat asina nabadagi sikhiba apunba masing lak amaga lising kunthra humdoi yore hojik laika nariba apunba masing lak mari ga lising ni phuni aduga naba phakhiba apunba masing lak marfu manga yore hokhiba pungkun mari da anaba lising ni phumdoi recover tawduna discharge tawkhre hariba matam asida miyoi lak tara ga lising humdra manga ga chawhum kuntaruk test tawki Hojik phawda punna crore tarahumdoi dasmik amatare test tawkre laika nariba anabagi changchada mari dasmik ani oibada naba phabagi changchada maudra humdoi dasmik taruk nipan oire National Capital Delhi da hokhiba pung kunmari da coronavirus infection case lising manga ga chanipan humdra mapan thengnabada anaba chamaga taramathoi siki Rajasthan da state lengak na COVID-19 mayok na ba maru oiba city nipan da numidang curfew thamjinkhre Manipur gi oina official oiba figure da ngasi ayuk phawda nauna coronavirus infection case sani ga humdra thengnabada nupi chamaga sukna nipan yauri nauna COVID-19 positive oiba masing asi tharga March thadagi laisak si sandorokpa horakpadagi hojik phawda state asida apunba anaba masing lising kulhumdoi ga sukna tara nipan yaure Miyoi ama laisat asiga mari leinana leikidabasi tharga sikhiba masing punna chani ga kunthraumdoi yaure ngasi ayuk phawda naba phabadagi discharge tawkiba masing chamaga mogdra humdoi asi tharga naba phakhiba apunba masing lising taramapan ga chanipan tara humdoi yaure hojik laika nariba anaba masing lising ani ga chatret yangkhai mapanni naba phabagi changchada marfutaruk dasmik taret yaure Maraki Mikhal Pangthokiba Thawal District ki Lilong aduga Wangjing Tenthada nongmada miyoi chamnga gi changda antigen test tawna tongan tongan ba medical team singna test tawbuda mi masing yamna thorakna khide hairi ngasisu medical team na test tawbugi thabak chathaki chapchaba paudi phangri state asigi oina nauna positive oikiba district singi masing dadi Imphal West Maudrani Pan Imphal East Humputaru Thawal kun Bisnupur kun mathoi Kaksing ani Sanden ama Ukhrul ama Tamenglong manga Tengnopal ama Churachandpur taramari Senapati manga atuga Kangpokpina mangani COVID lan asi mayok nanaba central team sing Punjab Himachal Pradesh UP da sangsinkhre hairi Aroibada Paubilai News Reader gi video bi yengbiriba khudingmakpu thagachari